ngasi numidang wainang phongkhiba masum thokhiba thaudo wathok singdigi paoksing khonggatcharaga Manipur top channel gi mekedi gi myamle thamjagi ahanbada amzu amadi EJM na factional oiba issue gi pao phongdabagi warep lawkhre amzu amadi editor guilds Manipur gi apun mifam ama ngarang Manipur press club ta pangthokre mifam asina hanadagi amzu amadi EJM na kanagomba factional oiba issue singda media hawk singna pao phongdaba haiba resolution adu amuk hana reaffirm tawkhre EJM gi secretary general na thadorak pasi role da kanagoma loop organization singna pau gi lamda kathoklaba media hawk singda lawkhiba warep singbu ikai khumnabiyu media hawk singna maning tamna ayet pamata yawhandana mathau tawhanba mapung fanbiyu hairensu phongdorakli lakadoribi English singani kungani thoigi election ga mari lainana BJP national secretary organization BL Santos Impal la thunglakre mathang sahigi English singani kungani thoigi angan ba sarukta pangthokadoriba taragani thoi suba state assembly election amadi anauba BJP Manipur Pradesh ki president lakpaga iroinana party ki organization mapangal kangkhat hananaba BJP gi national general secretary organization BL Santos ngasi Impal la yaurakre ngasi numiyung baduwai da BL Santos Impal airport ta yorakpaga chief minister en berena lusingba kangbu amana harau tayam okpaga loinena BJP gi office ta laklaba matung office ki akoi bada u sara kya thakre suhairi imung amagi miyoi taruk covid test tawda vaccine kap khibi nupi amakak negative oiraga mangana positive oikhre Bisnupur district ki Nambol Kendra gi manung sanba laitun jamda covid test tawbada imung amagi miyoi taruk leibi gi manung da vaccine second dose phaw kap haubi nupi ama negative oiraga vaccine kap hawdaba miyoi mangana positive oikhre negative oirabi miyoi adudi laitun jam makhale kai digi loitam ningolaima sei humpu mapureiba dinesorne loitam ningolaima na pauksi sida phongdorakibada ma hauji khathong awang amasum Laiton jam Angalwadi Center da worker oiri Manipur lenga ki yathang amagi matungina frontline worker sing vaccination tawda tangai fadana yaudaba yadabadagi covid vaccine first dose kapki aduga sai sigi January thada amuk second dose kapki bane haukiba thagi tang kungani panda ma ki imungda leiba miyoi taruk puna covid test tawki maduda magi mapuroiba masum masanu pa ahum amadi sai kunga taruk shurabi masanupi amapuna miyoi manga positive oiki aduga ma khaktang negative oiki masi vaccination kaphaubanani haiba thajai maramasina miyamna covid laisat asidagi punsi kalhaunaba chingnaba leitana vaccine kapiyu haiba wafamsu miyamda pauksi esigi kuthangda su appeal tarokli atoba pawamana seng suna pidabagi wakat mi phamkre covid laisat maram oiraga sel thungi phibamda sauna akiba lakpana miyamna thengnariba awaba sing kohonanabagi pandamda India langakna Pradhan Mantri Garib Kalyan Ann Yojana amadi National Food Security Act ki makhada imung singda seng kg manga pinanaba thausilasi hianglam kendra gi manung sana lairiba tokpa singi sadon pokpi laima amadi Haitroi pokpi laikai gi manung da leiba yumthong singda suna pidabigi social distancing ngakna wakat mi phamkre Ada link tawdaba oirabasu link tawriba singdi laingakna piriba sing masing suna pibinaba mari leinaba singi pukning sing silakpaga loinana miyeng sangbinaba su appeal tarakli tentakna pawama khatanga sing suna pidrabadi logi oiba thabak lokhatlagani consumers club saliba July thagi PM GKAY gi sing yorakpa hokre mamangda thokpa chiengi wathok handaktagidi thoktana bohonari July tha asidagidi phangpham tokpa chieng miyamna suna phangansi karigumba masing chuduna yelamba singdi lemna tharoi logi oiba thabak lakhotnaba hotnaragani haina consumer club Manipur Bisnupur district ransna thadorakpa sirolda suhairi atopa pawamana sakthong gas ki mama lupa kunga mangaga point manga hengatkhre non subsidized liquefied petroleum gas LPG ngasi July amadagi lupa kunga mangaga paisa yankai hengatkhre ngasidagi kilogram 14.2 gi cylinder amagi mama lupa sanipan ga kunthraga mariga paisa yankai oire haina Indian Oil Corporation gi matung ina hairi atopa pau khranamo Imphal Dimarpur lambi da hayengdagi pung kunga marigi total shutdown handokpa laitri National Highway number 2 Imphal Dimarpur lambi pakthok sakthoknabagi thabak satharakpada Manipur lengangna paikhalaliba thaba asida athingba thamduna hayeng July 2 gi ayuk pung 5 dagi mathang numit July 3 gi pung 5 phawa National Highway ani Imphal Dimarpur lambi
asi pung kun ga mari total shutdown tore haina Asian Highway Land Affected Village Chairman and Chiefs Association AHLABCCA Thadau Student Association TSA Sadar Hills amadi All Manipur Gorkha Student Union na lauthokre loinana shutdown gi khongphom handokpa leitri hairi pung kun ga mari gi total shutdown gi khongthang asina sangsin hairi badi National Highway asi pakthok chakthokna bagi damak laingang na paikhalagriba thaba asida highway sigi nage tatariba lamsing sokpa gi matik saba land compensation PU land compensation pinabagi damakta laingang na thokliba order adu satnaba yaroi June 3 da kangpokpi DC na thokliba order adu gi matung ina mari leinaba land compensation gi thabak thoramsing paikhatkadabani haiba demand tawri demand asi laingang na thabak oina pangthokpiu haina AHLA BCCA na makhatana khongjang kya sanction kibasu lairabani adubu ngasi phawa democratic oiba khongjang sing asida paliba lenga asina tabidana lokhatpham thokpa thabak thoram sing lokhatana lairakpadagi pungkun ga mari oiba total shutdown tawbigi fedep asi laurakpani haina PSA Sadar Hills ki JS Lalboy lahobumna press thadorokpa sirol amana hairi pungkun ga mari gi shutdown manung emergency servicing medical media amadi airport ki damakta di komthokani so hairi atopa paw manamo covid vaccine gi second dose kapthoklaba mioi singna covid test ki negative report yaudраbasu manipur da sangba yaragani bharat ki state singna covid 19 positive oibigi sang hantarakpa amadi laisat asidagi ngakthoknabagi damak bharat pumba covid vaccine kapagi drive kumang chauksina sangsilakpa asi yenglaga Imphal airport mauget amadi jeribam lansilaktuna manipur sanglakpa mioi sing covid vaccine gi dose anirak mapung fana kapthokle haibigi mari leinaba se sang paidrabadi manipur sangbu yaroi haina manipur lenga ki deputy secretary health and family welfare gi thaupuriba Semilian Lingel na thokpa order amanasu phongdorakli atopa pawamana security na ngak sienduna jeribamdagi Imphal tamna siang pusilakpa hore COVID-19 laisat ki awaba mayok nariba Manipur miyam gi damakta barat lengak na sanana baseng metric ton taragahumdaiga point ani piraktuna jiribam train station phawa pusilaklaba matungda FCI gi truck driver singna Imphal jiribam lambi da nongmai sindonda namduna gari singdagi tax ki senpham lawbagi thabak sa tharaglibasi control tawdrabadi seng singba ngamloi haiduna lairakhiba ado ngarangdagi Manipur lengak ki mari leinaba authority ga wari sanaraba matungda seng singba hokre so hairi social media de haujuk myam viral yam kan oiriba pawman yamna nuaitaba masum lebaktiba pawman myam su sungsoi soidana di khangnaram lagani investigation tawgadabani neso North Eastern Student Organization neso na naga garo masa ani haibidi Rosy sangma amadi Samuel sangma ani laikhidabada neso na nuaitaba phongdorakli loinana nimit khrani gi mamangda Haryana gi Gurugram da leiba Alpha Hospital gi ICU da ice cream sarubadagi laikhidaba Rosy sangma amadi maki imung manung oiriba Samuel sangma Gurugram da leiba baragi hotel car tharu yanduna laikhidaba makhoi ani gi misi yamna singdaningai oi loinana misi sigi matangda mapung faba investigation tawgadabani haina neso gi chairman B Zoiwa amadi secretary general Sinam Prakash na press thadorakpa serolamanasu makhatari Losilakpuina mayong asi Manipur gi COVID-19 update mayamna thamjaramge Government of Manipur COVID-19 kamal control room dagi thadorakpa press release amagi matungina ngasi tang ama thatare inglising ani ga kunga mathoi ngasi numidang wairam gi pung manga phukoi ba update ta haukiba pung kun gi mari ista miyoi sawnga general population dagi aduga miyoi nipan amana Central Armed Police Force dagi apun boina miyoi sawnga ga sumnagi nipan COVID-19 positive oiba thingnare haidiba miyoi singsi Imphal East dagi samaga taraga taru Imphal West dagi samga maudraga nipan Thobal dagi kunga nipan Bisnupur dagi kuntraga nipan Kaksing dagi nifuga nithoi Ukul dagi taraga humdai Champur dagi kuntraga mari Sandel dagi taret Senapati dagi ohum Tamenglong dagi taraga mathoi Tengnopal dagi ama Jeribam dagi ama None dagi ama amasum Kangpokpi dagi tari ini sohadi The State Level COVID-19 Death Audit Committee gi report amagi matungina miyoi taraga nithoi COVID-19 positive oiduna laikhidre makoi singsi Imphal West dagi ama Imphal East dagi ahum Thobal dagi ani Bisnupur dagi ani Kaksing dagi ani Jeribam dagi ama amasum Champur dagi amani sohari aduga hariba miyoi singsi Rims dagi ahum
Jenims-dagi mari, Ras Medicity-dagi ama, Sija Hospital-dagi ama, MSF, Little Flower Hospital-dagi ama, DH Susampur-dagi ama, masum DH Jiribam-dagi ama ni hari aduga apun boy ngasi phawbada COVID-19 na positive oiduna laikidaba miyoi masingsi lising amaga samaga humpuga nithi shure aduga miyoi ngasi changwaga humdraga nipan COVID-19 nagi naba phaduna discharge tawkhre su hairi amasum state sida huji COVID-19 na naduna lairibe active case masingsi miyoi lising mangaga samapan ga kuntrani aduga recovery rate sina 89.91% lairi haukiba pung kun ga mari sida apun ba D type oxygen cylinder lising amaga samriga maudraga manga amasum B type oxygen cylinder sahum ga yangkhai ga mapan khena health facility manipura phangan khre haini supali amasum jun gi tang kuntra da COVID-19 vaccinated tokhiba miyoi masingsi miyoi lising taraga nipan ga samapan ga maudraga humdoini suhari aduga apun boyna vaccinated tokhiba miyoi masingsina miyoi lakh taruka lising humfu ga taruka satruka kunga manga sure aduga first dose kapthokraba miyoi masingna lakh mangaga lising marfu ga nithoiga saniga marfu sore aduga second dose kapthokiba miyoi masingna lising marfu ga mariga sahumga nifuga manga sore haina supalli losilak point state gi wangra thoka paw khra mem da hapsaramge Iraq ta luhong bamagi supthong liba khangjaw da thong liba midu tasinduna sikre Iraq ta masagi sei kunga manga suraba sak thong ba ma mana sikan supthong liba khangjaw da tasilubadagi sikre amasum khangjaw manungda tasin baduda masadu 3 degree da 70% saktheki haina local media na su hairi tha asigi angan bada pangthokiba luhongbagi thoram amada sanaba chicken sup thongbada thawdodu thokibani haina miyoidugi mari mata singna media ra phongdorakpane su hairi atoba pawamana China da anauba silos nuclear missile sing sengbatpa ure analyze China gi desert nuclear missile singidama anauba silos 100 henba sagatpagi mami satellite imagery analysis na uri haina Washington Post report tawri satellite image asi researcher James Martin na California da leiba Center for Non-Proliferation Studies ta phangkibani haina spouse na phongdorak du mam huzku inadi matang asa lusinjarage pathoksa gi buso ki bulan ki viewers mam na pigani anauba i pausing neragadi mam da update pijaraki and thank you